अहानबदा मरोइबा पाव चीफ मिनिस्टर एन बिरेनगा यूनियन होम मिनिस्टर अमित शाह गा उनदुना मणिपुर की मतंगदा वरी सानखरे गवर्नमेंट ऑफ इंडिया ना मरोइबा वरेप खरा लौरकलगनी हाइरी इंडिया की अरानबा पॉलिसी अमदी स्ट्रेटेजी क्याना मणिपुर बु अमम्ब खुनाई अमा ओहले हाइना कोकोमी की कोऑर्डिनेटर सोमरेंद्रना फोंदोखरे ममांगदगी असोइबसिंग सेमदोक्तुना लाक्लमलबदी ngasiगी अवाबा फिबम असि मायोकनरम लोइदबनी हाइना मेस्टोर थौनाउजमना फोंदोखरे अमदी पुया मई थाकिबगी चनीगा हुमद्रा मंगारक सुबा निंगसिंग कुमोन थौरम सेंगलबा लाइफमलेन कंगला उट्रा ममांगदा लाइसोन टिनसोन गा लोइना चमना पांगथोखरे मैं मुख्रुमजरी नॉर्थ ईस्ट विंडो की निमिदांगी मणिपुरी पाउमिदेंग ताबिरिबसिंगबु सुरबला माइरेम्बम तनाम नौचरी हौजिक मियामदा पाउमुचा खाइना पिजरी ngarang New Delhi da chatkiba Manipur ki chief minister N Biren ngase union home minister Amit Shah ga unaduna state asigi yamna maru oiba wafam kya gi matang da yamna kupna wari sanakre hairi ngase union home minister ga unaba du da kari wafam da wari sanakiba gi haibadi chapchaba khangdrabasu hauzik Manipur da lairiba irang asigi matang da soidana khanaramgani haiba thajanari Chief Minister N Biren की सोशल मीडिया पेज ता थगलकपा पोस्ट अमदा गवर्नमेंट ऑफ इंडिया ना मणिपुर मियाम की इंटरेस्ट ता मरु ओइबा वरेप खरा सोइदना लौरकलगनी हाइना फोंदोरकली निंगसिंग बयाबदी हौकिबा जनवरी 19 दा सेंगलबा कंगला लाइफम लेंदा अरामबाई टेंगोल की लुचिंग सिंगा मैतै एमएलए 53 अमसुंग एमपी अनिगा उनदुना पॉइंट 3 यावबा डिमांड परेंग अमा सेंटर दा पिसिंदुना निमित 15 की मनुंगदा थबक ओइना पांगथोकनबा अयाबा पीखरबनी थानखिबा निमित 15 की मतम लोइगदबा निमित 5 खक्तक गायदबनी मणिपुर असी तोंगान तोंगानबा चाइना कया फंगलबा युमदांगबना कइनाइबा हाइबा लमदम अदु ओइरे मणिपुर की अरानबा पॉलिसी अमदी तोंगान तोंगानबा स्ट्रेटेजी क्याना मणिपुर असी अमम्ब खुनाई अमा ओहले हाइना कोऑर्डिनेटिंग कमिटी ऑफ मणिपुर इंटीग्रिटी कोकोमी की कोऑर्डिनेटर सोमरेंद्र थोक्सोमना फोंदोखरे वफम असी ngasi मणिपुर यूथ लीग मायोल न सेंदुना अखोइगी अनोबा लांगोन की पाउजेल पुबा लमसांग खोंगचत हाइना मिंगथोनबा लमसांग खोंगचत अदुदा सरुक याखिबा अमदी खोंगचत अदुबु मपुंग फानबा होटनबदा मतेंग पांग मिपुम खुदिंगमक्ता इकाई खुमनबा उतपा ओइना मणिपुर प्रेस क्लब ता पांगथोकिबा थौरंगा मरी लेनना फोंदोखिबनी थौरम अदुदा कोकोमी की कोऑर्डिनेटर सोमरेंद्र थोक्चो मायोल की कन्वेनर आसेम प्रिंस अमदी लॉन्ग मार्च फॉर नेशनल रीजनरेशन ऑर्गेनाइजिंग कमिटी की चेयरमैन एन चेतनना थौरम के अथोइबा मिथुंगसिंग ओइना सरुक याखी सोमरेंद्रना हाई इंडियाना जियोपॉलिटिक्स ता कानाबा लौनबा होटनबदा मणिपुर लाइरिबा मिचम मियामगी थवाइबु बालीगी हमेंग ओइना सिजनबा सि लाइबक थिबनी पुवारीदा लेहौरगदबा लमसांग खोंगचत अदु मणिपुरदा चटनरिबा मवोंग मरेल तादबा लमचा सजत सिंग असिदा अखोइ मियोइबा खुदिंगमकी मरैबा नुंगसिबगी नुंगदे चेलिबे इसेल असिदा मयोलना चोंगसिंदुना मरैबा नुंगसिबा मियोइ कया पुथोकनबगी दमक चटकिबा लमसांग खोंगचत अमनि हाइकी महाकना हाई मणिपुर पुसिलक्लिबा पैरामिलिटरी फोर्स लौथोक्तुना स्टेट फोर्स अमदी मणिपुर की मियामदा सिनरबदी नुमित 5 की मनुंगदा इरांग असि लोइसिनबा यागने अदुमोइनमक तुम कोइना कुकी सिंगना खुंदा लैता अदुना हिंगबगी लाइबक्ति तंबंगमदे मोमदिन तादबा लमतक थाजत कयासी अनुभव मोंगा सेमदोकनबा अनुभव कैरेक्टर म लागनबा मरेबानुंगा मरीबा मियोई क्या पुथोकनबगीदमक्ता चटखिबा अदुगुम्बा खोंगचतनी खोंगचत असिना हाइरिबदि अखोइ मियोइबा से खुदिमक्की नुंगदा मरेबा नुंगबगी अखोइ मैरी जुमदि लै हाइरिबा मैरी असिदा अखोइ मैरिक ओइरा अखोइ केनो मयोनि द मैरिक ओइरा चोंखिल्लगदा अखोइ मियागे थमोइद लैरिबा मैरी अदु मैरिकदि बिजाउ कोरहन अदुगी फिल्म अदु लाक्तबगीदमक्ता चटखिबा अदुगुम खोंगचतनी हाइना खंजगे अदु ngasi koi manipur si amamba kunai amal oire ibasi karana libno haragati koi india di arana policy law policy ni para kon mangapni tongan different type of tragedies koi thenar bisi koi gi threatening innocent life threaten toba adi mara lejido innocent people me ama koi lai jaba loinana common crisis among communities that only bese nanu limuno haibadi india ki arana policy na karamba arana policy no haregedi mang hai akoi
ꯃꯅꯤꯄꯨꯔꯗꯤ ꯂꯥꯜꯍꯧꯕ ꯂꯩ ꯂꯥꯜꯗꯤ ꯀꯔꯤ ꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯊꯤꯗꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯀꯞꯄꯤꯕ ꯑꯉꯥꯡ ꯑꯃꯗ ꯐꯨꯖꯤꯜꯂꯀꯥꯟꯗ ꯀꯞꯄ ꯇꯣꯛꯎ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯑꯉꯥꯡꯒꯤ ꯐꯤꯕꯝꯗ ꯃꯑꯣꯡ ꯆꯠꯂꯛꯄꯗ ꯑꯗꯨꯒꯤ ꯐꯤꯕꯝꯅꯤ Nakalamaromda Thoromadura Saruk Yaraduna, Manipur Youth League Mayoli Convener Asem Prince Nahai, Wakal Manaba Nahakaya Punsinduna, Youth Force Ama Sembangamle, Haukiba Chahigi December Kundegi Hauduna, Chatli Betahi Esiki January Mapan Forward Chatkiba, Lamsang Kongchat Adugi Aroibanumita, Miam the Lautokiba Pointed Adu, Tungkoina Lisang Sina, Chatnaba Tabakwana Pangtoknaba Sem Saba Loide Hainasu Fundoki. Tachibachahi in solution Aniga Kundundogi, the Shambai Tang Kundi Hojaduna, Taliba Chahi in solution Aniga Kundamarigi, the Rai Tang Open Hawk, Tachaki Numit Kundamatuni, Jumna Tachaki Balam Sankum Aduda, Wakalgi Loshingi, Amadi Vital Antaki, Transport Ki, Communication, Amadi Media, Lunana, Ekagi, Soundgi, Mating Pambiribasi. Amadi Kongsaladu Mupung Han Kiba, Kongsalo Shingi Weba, Felicitation Program Ama, Season of February Tang Home Nasida, the Pantok Javani, Mayogi, Scientific, Queen of Tamzaning Basi, Equi Nasidi, Equi Nasing, Gayama, Wakal Manabanasing, Punjan Zarakanda, Equi Youth Forshama, Sakachere Kanda, Equi Janawai Tang Open, Rushiman Midasida, Queen Loktoxiva, Antapal Decreation Adu, Pointed Adu, Equi. Madu Tabak to Ontok Nabagi, Madugi Tanjado, Long Navakosham Savalucere, Akangaishing, Wazasing Lunana, Equi Action Planning at Toxarakanda, Atubada, Equi Haiba, Equina Pamzariba, no Novo Manipur, informative approach to Kanda Equina, Anobakuna, Sim Ningnavagi, Madugi Tabak to Sinado, Madu, Ishangsina, Ontoxanaba Kosham Savalucere. Ngasidagina chahi Yankhaitiret ki mamangda pass tawkiba oirabasu Manipur Hill Areas Acquisition of Chiefs Right Act 1967 asi Manipurda mapung fana chana handabana hauzik oiriba phibam asi oihalakpani haina RPI Athwali gi National Secretary su oiriba political activist Mahesor Thongnaujamna phongdokhrei Mahak ki wafam asi Maite Community Joint Coordinating Committee MCJCC of 𝐿 𝐂𝐷 Thobal Khunau amadi masigi women wing na punna senduna ngarang Thobal district ki 𝐂𝐷 Soralen Laikolda pangthokiba miyamgi oiba mifam amada athoiba mitung oina saruk yakiba Mahesor Thongnaujamna miyamda phongdokhibani Maite Community Joint Coordinating Committee MCJCC of 𝐿 Thobal Khunau ki President Nongthobam Birena Thoromapu aduga local leaders sing amadi social worker kyana akhanaba mitung sing oina saruk yaki 𝐿 amadi Thobal Khunau yaungna tongan ba mafam kyadagi miyoi cha kayana saruk yaduna pangthokiba miyamgi mifam aduda Mahesorna hai yelhomi phurup ama oina ngasi maitei singna masagi maramdam masida refugee amagumna lanjenaduna leiriba phibam asi kumjali Lising amaga Chamapan Humputareta pass tawkiba Manipur Hill Areas Acquisition of Chiefs Right Act ama hauzik phauba mapung fana implement tawdribasi karigino mamang-degi amadi hauziki lengak loisingna magi MLA Minister CM oiba fangnaba amadi makoi-gi board fangnaba hotnabada act asi mapung fana jatna handana thambani haina lengak loisingbu kana yaningdaba phongdoki Paripurigi Suthangna Khulgi Ningthau Khulakpa Hereditary Chieftainship Ohenbagi Mohong Chatnabi asi North East ki state singdagi amasung Myanmar lebaktagi fawba loina lokthokre adubu Manipur dadi kuki illegal immigrants singna chatnabagi mawongda leiribasi karigino khulai pairiba asi kuki su militant group kunmanga asidang natana su tawnadaba atai militant group mayam amasu leiri lona yadaba mawongda yumthangnaba lebak Myanmar dagi changlakliba immigrant kuki sing asina khul kaya semduna tasinba khulgi khulakpa singna tawning bata tawduna sagai kudingi khulai paiba militant group kaya amasu lingkhatlei masi Acquisition of Chiefs Right Act 1967 pass tawraga chana dabadagini asigumba mamang dagi soiraga sum lakpana ngasi aikoina waribani asoiba mayam asi kanana semdokadori haina hangleduna asigumba asoiba kaya asi matam dudagi semdoktuna laklamlabadi ngasi aikoina oiriba phibam asi oiramdaba yai haina su Mahesorna phongdoki Article 355 chana the brand naina leire ami chana parliament ta hainabani mapanagi changa ko khulai pai yaure ko NIA na so hainabani mapanagi chamjela pa yaure ko hainabani adu taragadi article 355 ai to ki arthadi karigumba mapanagi external aggression mapanagi khulai pai kambu chamjela pa taragadi
मकोइसे इंडियन गवर्नमेंट सेंट्रल गवर्नमेंट तखाई की बा हाइबसे आर्टिकल 355 दा यावबनेबा अदु तारगति मपानगी चंगजनप यावरे हाइबसे अमित शाह सु हाइग्रे एनआईए सु हाइग्रे अदु आर्टिकल 355 की मतुंग इना ऑटोमेटिकली तखाई दिसे कली की हाइबसे वहां मन हंगिंदो International Observance Committee on Puya Maithaba ICOP na sinduna Puya Maitha kibagi chahi chaniga maudra manga suba ningsing kumon thoram senglaba laifamlen kangla utra mamangda laison tinson ga loinana pangthokre chahi khudingi wakching gi kulumdoini panbada pangthokpa ningsing thoram asi handak chahi gi oinadi leiba ki irang maram oiraga achamba thoram amaga loinana pangthokhi thoram gi manung channa kangla utra mamangda matamadugi laioi khraba ipa ipu ICOP gi chairman oiraba laikhidraba RB Mingting amadi handak thokliba leiba ki lana sida ireiba ifuruk ki damak thawaina pontha pikhraba athoba athobi singi mafamda kok nonduna ikai khumnaba utpaga loinana haikat laikat tamki amadi Kangla Haikru Makhongda Puya Mikon Begi Thoram Pangthoki Loinana Mitkup Khara Wangang Dana Tumina Leptuna Atungai Puya Maitha ki begi thodok singdubu miyam puna awaba fongdok minaki tungda salai tret ke firal mapung fana chingkhat ke hairi Puya Maitha ki begi ningsing thoram asi Maitai National Front na Englising mugachama pan humdrani pandagi chahi khudingi leptana pangthokuna lakpani adubu kumja lising ani ga taramatoi degi hongna mapa laipa ki mihut sing amadi lamdam sigi lup kaya punsinduna International Observation Committee on Puya Maitha ba ICOP semduna pangthok pahurakhi Handaksu ICOP gi luploi kaya ga punduna leptana pangthorakpa niputarulak suba thoram ama oina senglaba laifamlen kanglada achamba thoram amaga loinana pangthokpani hairi Nasi yai faraba Ingrezi kumja isingani kunmari wakin kulundani panba Ingrezi sesat ohum sungun nimi asida asidagi na hanggan thibada sahi saniga udraga mari aduga ngasina pai udraga manga sangamba kujungba Adam masih singi tamigi aiba puya ka latumbu ingthau atamadugi pan khebe ingthau am haiba madi yan masa sandidas kal tunaga asi ngasi mak leiba kangla utra sigi sangmamangda mai thatu khiba malemda mithan lengkai kawdan lehorbu da dumba kanglesa singi tamik khimaki hawai de gusi henna lun khan puya ka mai thatu khiba mangin bugi ningsing bagi thoram matam kaya pangthokna la aba matungda ngasi mak pangthokchariba mitai nation phangil singbu biramba lai wikraba aja kabana pangthokba Kontraga nifuga taruk srokpagi thoram aduga lorena ngasi pangthokchariba si kanglagi sida kogi tha khiba puya mayam sidu puya mikonbagi thoramna ahan boina pangthokcharaga paipu sinda koknanjabagi sumba thoramasi pangthokchabani Manipur ki tongan ba mafam kya da hangliba relief camp singi volunteer oina lairiba mioi singi oiba policy ama government na athugu matamda sembi ba pami Manipur lengang na relief camp ta lairiba mioi sing karamba matam phawwa thamki gani haina thangmaiban United Club ki president Pratap Laisang temna lenga ki mathakta hanglakli wafam asi ngasi thangmaiban thau ground da hangliba relief camp ta changjapam loduna lairibi kangbai degi masagi chahi maudra manga suraba sapam jamini laikidabaga Daikidabagi matangda paumi singa unaba amada fongdokibani Pratapna hai laikhidraba mioi asigi asengba hawrakpham asi Agartala dagini mahaki naitom pokchabi machanupi asi kangbaida mayum panduna laibani machanupi ga loinana lanjena lakpadagi relief camp asida changjapham loduna lairakpani Manipura thokliba irang asi hek hawrakpada kangbai torbung lomda lairiba mioi singi ana layeng sangsing amadi mahai singi layak tambada Mahiroi singi lairik tambada yamna kudong chadaba kaya mayok na ba thengnarappadagi thangmaibanda lairabadi khajiktang oirabasu fagani khanbadagi relief camp asi hangkibani adumoinamak lanjena duna tongan ba mafam kyadagi changjafam loduna lairiba mioi singa sida cheng kg amana mioi marigi ayuk numidang amadi hawai chagadabani haiduna lupa marfu lengak na piriba asina maintenance tawduna hingba yagadoribra makoi karamba matam phawba relief camp ta laikigani haibagi chapchaba matam ama government akhangan biu relief camp ta lairiba mioi singi ana ayek yaurokpada natana asi ana thoklakpa matamda mathau mangam pangthok haibasi mipum khudingna khangpham thokpani adubu lenga ki maikai dege ngasi phawba wahai ama phawba fongdokpa laitri government ki mihut ama laktuna relief camp ta lairiba mahairoi singi awat apa yengsin bibanate pumnama volunteer singna hotnari loinana laikhidraba mioi asigi mathau mangam chapchana pangthokani hainasu fongdokhi Aku time United Club na periphery da lai ba mayam awar apa mayam ko survey ma sun chat padu da ko na tang ko matung da chalak padu na tang
Tari Upan Taruk Kalakosika, Kambai, Turkum, Waikuro, Haiba, Hanba, Maisaiba, Zaga, Sarpu, Taino, Zagasi, Maisai, Kapusi, Relief Camp, Kumbi the Leva, the Maram Kanu the Leva. Heidi Basiki, Anai, Yorkon, Kudum Sadaba, the Doctor the Poo, pushing the problem, and where the women worry me after the Kodaki, a queen of which they didn't give Mama, Tangi with the Hangadi, Hospital Sapukopa, and the Rangi School, Kaiti Tam, the Jam, Rakan, the Winama Hang, Senaway, one of Emily, Mam Canaro, which I imagine got now, how grounds that way, Equestor to that way. That never says the Hangzam. See how about to study a quite harmony, wherever the normally a quick some not a quick among Matil Pan, a torment. Tartar in the pan should have matam the day, a quick volunteers in Yamzi, policy ama, government assembly to encourage. See a quick how we can take Manipur labor relief came. Volunteers in Sahi of Hazela, Hazela, Mokoigi, Satu Sasingi, Hosi School the Mings and Basapajo, Queen Silini, Hospital, the Pubajo, Queen Salini, Hagat and Dagari, Mama, Anatana laborers, highly visiting volunteer, Masama Saki pocket, put over in Germany. I do the Cam Queen at Tamidina comments. I don't know, Tamado Matamon fixed over. Aduga, Karaibu, Matamgi, Anihungi policy is the woman of that. I want a pass a year, Maduma swinging with Manipur government. Manipur the Tongli ba Irang ase Youth of Manipur gi members sing faraga loisingani hairagadi Youth of Manipur gi members sing isana yana changjarage Manipur miyam gi awon ba ama purak na bagi damak nimitra mangani gi matam thari ba sida tampak ta irang hongbigenu haina chief minister na laukthokhi ba adugi mayokta yom gi maikei degi irang hongna ba silak pa manba mawong asida yom gi maikei degi irang hongga da ba leite haina yom gi member Laistrom Manichandra phongdokre ngasi Facebook page kanglei Maparida Youth of Manipur gi member oiriba Laistrom Vidyananda Allies Kangleipak Halki Konjel ga manaba boys ama lona yadaba wahai kaya season aduna viral talakpadagi Vidyananda ba police na faduna tongan ba IPC section kaya pan kibagi matangda yom na sinduna Manipur Press Club ta pangthokpa paumising ga unaba amada phongdokhibani Manichandra na hai yom gi member oiriba Vidyananda bu haukiba January 13 da mayumdagi police na faraga wahang pahong chatharaba matung laptop na tingba kaya lausinduna tofom thokpa tawraba matung February amada thador laba matungda nungan baga among police na wari sa se haina kauraga tongan ba section kaya palaga fajan kibani Vidyananda bu chingna bagi amuk faraga hauzik fauba page asigi admin fadriba karigino ngasi faubuda yomgi members singda chatharakli ba nomoi kapsin ba bom langsin bada chena ba miyoi amata fabagi paulaitri yom lenga ki yekna banate lenga haibesi Miyam na khanbani miyam gi wakat tabiba ngamloidaba laidabadi lutingba oibiraganu lutingba singi fake account hangduna lona yadaba usithawoidaba mawongda tawriba asi yomgi maikaidagi yaningde amaromda boys adu saduna thadorakliba miyoi adugi pendaba laidabadi mi amagi khonjel saduna mi adubu awafamda tahanbagi mahut Thongna phana sak utuna pendaba sing phongdok piyu nimitara mangani gi manungda yomna irang hawhanaba mawongda chatharakliba thabak thawong sing asida yomna irang hawgadaba leite maidai da onsilaga lan asi loigani hairabadi isana yana changjarake haina su phongdokhi Karimdaba mawongda yam usi thawoidaba mawongda tawribase masi akhoi thamoi sokna nungaite masigumbasidii akhoi leiriba akhoi department na masigumbasid chigatlaga phabibagi muhutta thadoriba PSingSida kanana thadorakano hairi pose kari thadorakano lona yadaba pose thadoriba sisida akhoi somda onjen bidabida akhoi Youth of Manipur gi members da tana gana akhoi dhap toba phaba tobirise lanji Youth of Manipur gi member loi phajala kanda loibige doribra masi loigani hai taragadi pharu bagi kesu mathau tade salenda taro dum changjarakke akoi di kesu non violence oiba mongda leijaba chamjamba akoi Manipur gi naha ngakani adubu akoi gi wakatpam thoyedana mapi mapada wakatpada adu thina warorabra kari gi waroribano ngamoidabu egadi luchingbo ibirakanu mamangda so haijagre luchingbamu oitaragadi ngangba taba ngambiu aduga laini hariba akoi advisor singduna haiba wana heda lumna lobiganu leiriba akoi mayamse Manipur leiriba naha mayam akoi gi Manipur miyamse Sisina akoi khanjage ni akoi di lawbam thokpa dum lawgani pendragadi aigi imada aigi ipada pendragadi aigi lawbam thokpa tawbidabduna amani lawbam thokpa lawbada sumaina tana ki akhang piba members sing de set tawbase masi yam nungaite
Mamang Chahi Lising Aniga Kulhumdoigi Me Ohungi Matungdagi Oirakli Batangdu Laita Daba Phibam Asina Maramoiraga Lanjelaktuna Relief Camp Singda Changtapam Lauduna Ladiba Imung Kyagi Mahairoi Sing Tungan Tunganba Mahailoisang Kyana Lemna Mahi Tamhanbagi Thaurang Paikatlabasu Mahailoisang Khradadi Fee Tidaba Yaroi Haibagi Wapam Amadi Mahairoi Singdagi admission fee Launaba Hotnabagi Thawok Makatana Tawbidanaba Mahairoi Loop Tarukna Mari Lainaba Mahailoisang Singda Apil Torakle Mahairoi Loop Tarukna Thadorakpa Chirolamada Langi Chaiting Nangduna Lanjanaраklaba Imungi Mahairoi Singdagi admission fee natraga tuition fee lawba haibasi miyoi begi kunayamagi chatna lonjat ki wangmadani maramaduna Lanjanaraklaba Mahairoi Singna Mahaimasing Tampada Makal Amategi Senpa Mahairoi Singdagi lawbiganu hairakli amaromda Catholic Education Society gi makada lairiba Mahailoisang Sing yauna lamdamasida lairiba tongan-tonganba Mahailoisang khudingmakna sathariba admission process ta Lanjanarakpa Mahairoi Singidamak sit khara khakpiduna makoibu lemna Mahaimasing tamba fanghana amadi Lanjanarakpa Mahairoi Singna admission tawba lakpa matamda admission seat laitre haiduna makoibu mingchanba fanghandabagi thawong tawbidanabasu hairakli loinana lengak amadi mari lainaba authority singnasu relief camp da laidiba Mahairoi Singi awat apai yengsinbinaba amadi mahitambada changba mari lainaba potlam sing matam chana yenthokpinabasu makhatana apil tawrakli ngarang Impal East District ki manung chanba konung mamang advance Kripa Darshini Hospital gi opposite laiba Madeline Eye Care Store da masakhang daba miyoi anina nongmai round kaya kapsinduna aki akhang nanghalambagi thawong adu Friends in Need Society fines hairokna Taraina Laude akan mamong da condemn tawi thodok asida January miyoi sing mari lainaba Prompat Police Station athubada faduna logi oiba chapchaba jerak pigedabani haina Friends in Need Society fines ki General Secretary N Sanatomba Mitina thokpa chirolamada palle chirolasna makha taraduna Madeline Foundation Health Care gi lamda thabak tawduna lamda masigi sothariba health sector fagat handuna lamda masigi miyamda quality laiba health care service pinaba chokthaba laitana thabak tawduna lakle thoidok hendokna lamda masigi thabak fangdriba naharol kyabu thabak piduna lamda masigi naharol singda employment generate tawduna achoba khudong jaba ama piduna lakli asida sunatana haukiba chahigi me ahum digi hauduna chinkuki terrorist singna maite community gi mathakta chatharakli balana sida soklaba khungakpa kyabu hospital yongna puduna mamalyam laba thawai kya kannaba hotnabada free ambulance service piduna amadi arai by staff sing sizinaduna mamal naidraba achoba thodang kaya khunaya sigi damak lauduna lakli hairi Naha oiriba singna masa masa gi pithorakpa haisingba sing adu puthokduna hauzik lamdam asida thamapan hena chatharakliba irang asi loisinbada thodang longminasi haina Femina Miss India 2023 gi second runner up Australia thonawjamna phongdokre ngasi chingmairong da laiba classic grande Imphal da pangthokiba Ringwi Got Talent 9 gi social media promotional film amadi publicity package launch tawagi thoranga mari leinana wapamasi Australia thonawjamna phongdokibani thoramadu da TFF 2023 gi best female actor Tarakrabi Angel Simbre legend singer amadi songwriter Thangmai Sok Singlai CCSK gi president Jitendra Ningomba IPSA gi vice president 𝐋𝐢𝐯𝐬 Athauba TKLI gi president Mathotmi Kasar Irabot Foundation Manipur gi president 𝐾𝐲𝐵𝐿 Luang amuko gi advisor PS Deben amadi Imphal Naga Forum gi convener Ambition Andana Athoiba Mitung Oina Sarukyaki Australia Thonawjamna Hai Tha Sigi Mari Amadi Manga da Ukrul District ki Ringwida Pangthokadoriba Ringwi Got Talent 9 asida lamdamase lairiba naha oriba singna makoina haizaba laiyekpa isei sakwa jogoi saba amadi acting tawba aduna hauzik lamdamasida thokliba irang asi loisin handuna mahausangi punsirol da hanjin hanaba honabada achoba thodang ama longnanabagi damak sinbani haiki Chahi phadore akoina sumaina warak ise haibadi lan loidrana khale it's a really true statement that it's almost been a year that every one of us irrespective of which community you come from which caste you come from paisa pai gera ina khun gera laira gera loina makwara isa chahi ma haga dawre and honestly akoigi youth singda ngasi lairiba wakhalon se I can say 80% the negativity na thalle haibada laloi rahina khalle I think we were just having a word with Sir raising as well aduga akhoi youth sing sida hozik phawri base anambana nungai taba pain daba I can sing this well I asuk yamna isei sakba hai adugo kai da uluni akhoi platform naite je I hozik example Miss India thokningi kai da thone paisa leite platform later sikte haibagi nungai taba adagi pain daba this regret mayama lairaga lairiba
lamdam amanina sumaina kitang yamna pick abasu pickna light much amatang oigatoni. This is going to be a kind of like a flashlight akoigi youth sing tadi kitang dang or mangal lama oiduneba sumaina sinbi daga kaino akoigi tangkul kaseng haraga diba akoigi sir hoina su initiative lobi daga akoi Manipur pum base pulap chingsallaga sumaina sinbi base. It's a very very good step. Aduga mari lainaba authorities sing the su sigi kaino se lawzaraga haidi akoi se we are a peace-loving community. I say la loiba Manipur kumba se loinama peace-loving community ngaktani adudana yaragadi seeing exactly government of Manipur authority haitare mari leina basingna peace se akoi gi khutta amuktanga please sinabiyu haibase sidang haijage. Thoramaduga Mari Lenana, Dew Drop Convener AC, Rising of Fongdorakpada, Ringwe Go Talent 9 and C, Harakumai Nate, Thoramasina, how would Art Amadi culture da Haising Labasingbu, Magi Fidama Pibaga Luinana, Hena Wang Patakta, Saktuna, Miamda, Kangana Bigamak Pandam the Pangtopani, Ringwe Go Talent 9 Asina, Hosik, Lamda Masida, Tangdu Laita, the Bapiba Mamada, Lady Basi, Isagi Haising Badu Putokuna, Mahosagi Pibam da, Nuxisana, Laminana Bahonabada, Atoba Todang Amasu Lauragani, Kumzali Singanika Kunmarida, Pangtoka Doriba, India Got Talent ase Manipur da audition pangthokani haina toramba du irang asena maram oiraga pangthokidre athubada irang ase loisinduna mahausa gi punsida hanjanana ba hotna bada aikhoi amato oina punduna thodang lominasi haiki ngasi Manipur da thokiba irang mayam sikhalaga khoi lungaide adubo ringwis got talent highway city not only entertainment city profession career nurture tawraga mayam nahasing bogramaina mainstream line da gramana lakhan sira hai bi tanandat labor sing sida platform gramana higher and higher gramana pukhat sira hai bi asada swain tawni adu nangasi ekoi opening ceremony closing ceremony the show ekoi a call for peace in Manipur highway city but sana ekoi solidarity message hear the words koi artist sing mayamna sakde hairaga koi asi bis si koi lakningai hai si koi hotna gini Irang asina maram oiraga laloliti ki thabak tawjari ba sing chakum mai mutana ba lanthengari haina welfare of the small business enterprise Manipur gi founder Pawngnam Sitaljetna phongdokre ngasi Manipur press club ta pangthoki ba pawgi mifam amada mahakna makha taraduna hauki ba jahi gi me ahum dagi chatharakli ba irang asina maram oiraga senmit londa chawna kai ba piri laloliti ki thabak tawbada sekmai andro kakching amadi Bisnupur lan ba ngamdre kuki singna su lan asina maram oiraga pochai purakpa gari dagi maitei gi pochai ni khanglabadi Lutawba Natraga amang ata thuhalakli maram kaya asina bank tagi lauruba loan singba ngamdabana loan mi singna sel singning daba thoksa daba tarakpa NPA tarakpagi awabasu mayok nari masida irang asibu bank singna loni singi mathakta loan thidok trabadi low incol mungani haiduna samon tarakpa asina pressure pirakpana wakalaina nahalakpa amadi siningbagi wakal faholakli maramaduna laloliti ki thaba asina safaraktri fauba bank singna loni singi awaba kaya asi khangbiraga EMI khongat pasi lepiyu yamdrabada chahi anigi moratorium period pibiyu haina mahakna makha appeal torakli Lansina maram oiraga awaba si theng mayam thenari akoi business tawriba si tasena haragadi lanpham achouba ahum thenari mayam khangiraga hoje kuki hilan ama aksauna thenare si se thengam sauna phanglere adi matakta business tawjaba akoi di business si hoji tawba yada ba maramna yum kamaina pugani sa kamai thakani sa mahi kamai kamhandani haiba ye soba yungi oiba saksangi oiba la ama thenari adugi matakta hoji thenari basi loan lawjaruba koi business tawbina loan lawjaruba sing koi bank ki oiba se theng bank dagi hoji lan tawragasu nugi thagi EMI pi dabayate kun dabayate adu oi kun pi dragadi nakoi ki leiniba mortgage tawba assets sing koi nilam laurani haibana singba legal notice kaya thajalakba maramna akoi se hoji se chigi lankham ahum sida ko se tawong khangdaba haibadu oire
Kewa Sagol Manga Ladiba 18 Assam Rifles na Maite Kul Anigi Marakta Buffer John Tamzenduna Lairaga Maitegi Yum Sing Mai Tarakpada Yengduna Laikibani Marabasina Dolai Tabigi Miyamna 18 Airbu Support Taude Assam Rifles Loktoklaga Ahen Bay State Force Tambiu Haina Dolai Tabi Village Development Committee na Taksilakli Wafam Asingasi Manipur Press Club ta Pangtokpa Paugi Mipamamada Making Dolai Tabi Gram Panchayat ki former Upapradan Sapam Angona Fongdokibani Mahakna Hai Haukiba Jahi Lisingani ga kulhumdogi me ahumgi numidangdagi kuki militant singna amadi kuki singna matik chaba khulai season aduna dolai thabi khul mai thadoktuna tankhai khibadagi ngasi phawba changba ngamdri lengak na changhan gani haiduna haukiba jahi lisingani ga kulhumdogi November 10 da SDPO ADM Imphal East SP 18 AR gi team sing amadi lekai gi mihut amaga survey su tawba loikhrabani maramasina lengak na atubada state security arrangement tawiduna changhan biu haiki Sangjage haidana koi kya complain tawre sangan ba abdri tha apan sure aduna thu matamda sangan biu haina press ki kong degi haijari aduga moina sangan bagi apoi gi discussion haita koi security thambam dolai ka bi area ha sangan ni hai adu sangan ge dori bo mafam masi ADM amadi SDO ade SP yaurga dikko kumai gi jinnaw leaders yaurga koi isi ki complaint on ta khana re October ta kunga 2023 the Kanagra was security thambi aduga koi house yum leiba koi survey to ki do survey to ki mafam ji khana ki bana SDO amadi ADM Valis SB 18 Assam Rifle Akas ki team beloina na koi dolai the area je koi survey to loi krabani adu ngasi thama pansure asi bogda koi janan bangamri Sargana tu matamda sangan biu koi baza sibu sangan biu Ngasi nungtil liting jiri Manipur na sinduna Kasturba Government Girls High School gi hall da saknai da retired senior superintendent of police oibada natana socio political commentator oidiba potsang bam sonamani singh bu miyam na harau tayam na okre ngasi ge tharom adu da posang bam sonamani singh president liting jiri W. Dinesh Mitei President Itel Club Divong ke 𝐂𝐲𝐰𝐬 Mitei amasung Retired Assistant Commissioner Custom P. Tarun Kumar na mathang sitna Chief Guest President amadi Guest of Honor oina Dice Famki Thorongga mari leinana hojik Jiripam gi miyam na thengnariba awa nungai amadi Manipur gi matang da khana nainaduna thoramasi loisinki high school da exam ka gi wadauna matang da leimu hai ko tegi mi mani mani da pare adu da ko gi ibai se na kendo ai che sa de ni ai mo mani ibai da kendo se na o kira na koi ka cho la ga re su na mathematics ki teacher ma yam da ka kare abadi se hai ka cho re ni ka su da ma ke ni da matam da sarkar ke mo ki go be le ke no koi na da manager school ni adu da ai se batawe de ma da pha hu de ke ro ka cho ba re su Madu masih yang berwali, jadi yang masih Marai also high as linguist like it and the Manipur and a high room second kind of the Unina Mahamari is so high is a channing a Kanga La Puma the Minini tomorrow at 2.0 child hang apart. Whether the thing we are right, we are just we are agree. When the person saving the Lachaba, or Vicna Pena, Lachipurgi, by Ampu, the Siletadra, by Punapigi, Lachipurgi, Municipality Commission, Energy, I shall by the Mount of 100 Senate lie had a 3% will be at least having life, maybe in a look from the Chitty. Maitei irol iek loina silol apun balo milal kanglei pakna lamdam sida ngasi phawba loan amadi mayek chawkhat hananaba hanba laitana changsilakpa khongjanggi manung channa haukiba chaitat January 3 ta Board of Secondary Education Manipur bosem da hojik bosem na namlaga puthokliba 2015-2016 ahanba puthokpa amadi ani suba puthokliba elementary Manipuri da Roman mayek ta puthokliba ase January
2024 फाउबगी मनुंगदा बोसेम गी माइकेदगी ऑर्डर अमा थोक्तुना लौथोकपिनबा हाइजदुना लाखिबा अदु हौकिबा जनवरी 18 दा बोसेम गी माइकेदगी ऑर्डर अमा थोकपिदुना 2025 तगी एलिमेंटरी मणिपुरी दा रोमान मयेक्ता पुथोकलिबा असि पुथोकलारोय हाइबगी चेरोल अमा थोरकपदा मिलाल गी माइकेदगी बोसेम गी सेक्रेटरी एस मंगिजाव अमदी जॉइंट सेक्रेटरी एकेडमिक एस जितेल लाल शर्माबु थागतपा फोंदोरकले चेरोलसना मखा ताना कोसेम दा मीटिंग चंगबा हौरगनी मरमदी तंगाई फदना मसिगुंबसी मतम चाना येंगसिल हौद्रबदी नोंमदी लमदम मसिगी माहि तंफम संगसिंगदा हाना इमा लैबाक लोंदा तमनरंबा लाइरिक सिंग लोइना मांगकिबगुम समना मैथ साइंस ज्योग्राफी हिस्ट्री असुमना नोंमदी एलिमेंटरी मणिपुरी असिसु रोमान मयेक्ता सिनख्रबदी मैतै मयेक लाइरिक असिसु मांगकिबा याबगी अकीबदु लैबदगी एलिमेंटरी मणिपुरगी रोमान मयेक्सी तंगाई फदना कक्तबा यारक्तबदगी कक्ननबा मिलाना फिरेप असि लौबनी असुमना तौरबदी सुंगसोय सोयदना माहिरोय सिंगना ममालोन गी लाइरिक असि लौरबदी ममालोन अमदी मैतै मयेक असि सोयदना चौखलगनी खंजबगा लोइनना खोंथांग असि लौखलकपनि हाइरि लोइनना मिलाला लमदम सिगी मियामदा खंगनबा एडवर्टाइज तौरिबा इचिन इनाउ सिंगदा मांगजौनना हंजन हंजन हाइदुना बैनर साइन बोर्ड होल्डिंग खुदिंगमकी मकोकता चाउना हाइबदी अहुम थोकपगी अनिदी मैतै मयेकना चाउना इगदबनि हाइकिबदुगी मनुंगदा मयेक याउदना मणिपुर की मफम खरदा एडवर्टाइज तौरंबा सदा वर्ल्ड स्कूल हाइरिबा असिगी मिहुत ओइना इम्फाल कास्ट की इथम नुंगोई तखेलंबम याइफबा अमदी लंदन गा ngarang nungthil pung ahum tabada milal mayai loisangda phaminaduna wakhal taminakibaga loinana numit mangani gi manungda mayek chaungna hapchelage haibadigi yanakhre hairi relief camp da lairiba thabak suba phangdana lairiba mioi singna कन्ना होनादुना मसागी सेंथोक लंबी लेजनबगी वखलवंदा ngasi रेडियन क्लब एंड रिजोर्ट न सिंदुना संगाईपुरौ निंगथेमकोलदा लेबा रेडियन कोऑपरेट ऑफिस ता थौना हाइना मिंथोनबा ब्रांड अमा हांगदोख्रे थौरम अदुदा सोशल साइंटिस्ट दनबीर लाइश्रम अमदी रेडियन क्लब एंड रिसोर्ट की चेयरमैन नेप्रम रोमियो ना अथोइबा मिथुंगलेन सिंह ओइखी थौरम अदुगा मरी लैनना रेडियन क्लब एंड रिसोर्ट की चेयरमैन नेप्रम रोमियो ना फोंगदोरकपदा रिलीफ कैम्प दा लैरिबा मियोइ सिंह अमदी थबक फंगद्रिबा नहा सिंहदा मसाना हाइजबा पोचै सिंह पुथोक्तुना सेंथोक लंबी लैनबगी वखलवंदा थौना हाइबा ब्रांड असि पुथोक्तुना मकोइना सारिबा पोलम सिंह असि क्वालिटी लैना योलहनबगी पांदमनी तुंगदा हौरकलिबा नहा सिंहदसु हेना थौना हापतुना मसादा होना हनिंगबगी अखोइना हापीगदबनी थौना हाइरिबा मफम असिदा हैंडलूम की ओइबा पोचै सिंह अमदी सर्फ डिश वाश न चिंगबा पोलम सिंह फंगनगनी मियामनसु पुकनिंग थौगतपो ओइना पोलम सिंह असि लैबा लाकपियु हाइखी प्रोडक्शन सी योनकांदा इनमें करना कोई तसुम दाल कुसी पैसा बिरम पोचे आइगो अकोजो आने के थोड़ा नहीं है माइना वास है जम सेंटीमेंट हो होता है नमाई प्रोडक्ट को पामरा नतगा कोई मधुसी नबी आगदर का कोई क्वेश्चन में रेज तो भाई था नंतर लेसन बस सिंपैथी रोम द लेयर गदी पाव तो ना वो पोचे कमाई चिलन जिगे ना आई न सुखन मुक्तगी अपना आइनो ब्रांच ला असेन मसी ब्रांडिंग में पीर गदी पोची क्वालिटी में अपन मेंटेन करना होना है यानी दिस वाशर वो एरो सोप वो एरो अदगी सरफ वो एरो केमिकल या पोच से हाना असेन कदाई कदाई को कोई आंसर न यानी कमाई तो नहीं आई बिशे कोई अनखम में दरकार ले जाता स्पेशली कोई रेडियन क्लब एंड रिजोर्ट वो केमिकल से कोई लिशी नहीं असेन कोई एक्सपर्ट सिंह से यार लावे पैराम यानी कमाई तो ना कोई डिसिप्लिनर से ने कोई कमाई तो कोई ना अना सिगु मसिन सिगी एक्सपर्टी में कोई ले गदी एना पब्लिक तो सुप को से कोई ना सिन काम तो ले गई हाइटा सोशल साइंटिस्ट दनबीर लाइश्रम ना हाई इनमेट सिंह सारिबा पोलम सिंह असि ब्रांड ओहेलगा क्वालिटी मेंटेन तौदुना योनबीबेगी वखलो लाक्लिबा असिसु इनमेट सिंह दा मतेंग पांगबने इनमेट सिंह की सेनमिटलोन दा खरा फगतनबा रेडियन ग्रुप ना असिगुमा वखलोन खलकलिबा असि थागतली इनमेट सिंह ना साजरिबा पोलम सिंह असिसु हेना थौना लैदुना हेना होननिंगबगी अपांबा फौरकनी मसिदा मणिपुरदा लैरिबा मियामनसु पुकनिंग थौगतुना चौखटपा मणिपुर अमा ओइबदा मतेंग पांगमिनसि हाइखी इनमेट सिंसिदा मतेंग पांगबा मियाम ओइलेसी एकता गारीदा पोचे आम पुर खोलगा चेमसाम खोलगा पांगबा ngomduna me natabasindi yamri मतेंग ति पांगबा ngomduna अदुसु डे टू डे लाइफ पेना युमदा दरकार ले सिनरि बसिदगी हंगगदी अदु लोबिरगा तौरगदी तो सम एक्सटेंट अदुसु अमोगी मतेंग पांगबा अदुगी पोतु लैबनिना ay kanjabada customer ki poti wa loi khale adagidi invest sing moina koi economy zikra tabana ba nomagi si nari be tamai khasa se sikita mo su face to moina moina sajari ba pot me am sing si letra dum sa kane khale
Imphal manung amadi masigi akoibada leiriba nagasing amadi chingya nanga leiriba nagasingda maitei amadi 𝐿𝐾𝐲 ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯥꯒꯥꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯂꯟꯊꯨꯝ ꯃꯥꯡꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯂꯦꯞꯇ꯭ꯔꯕꯗꯤ ꯅꯥꯒꯥꯁꯤꯡ ꯏꯝꯐꯥꯜ ꯊꯥꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯕ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯑꯃꯗꯤ 𝐿𝐾𝐲 ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ Nagagi town amadi kungang sing tamna chatpada ayat apan pirabadi naga taba mafam singda kuki sing chatpada athingba pigani haina United Naga Council gi media cell gi thadorakwa cherolamana khangalakli cherola sida UNC na hai me ahum degi tholakliba irang asida naga sing ing tapna punna hingminana bagi wakalun sagatuna lairambani adumoinamak thawong sing asina naga sing sokpada natana Asi ana fawba yarakle haukiba chahigi me kunmarida naga nupi mari imphal da molest tauki June 19 da kuki singna naga amagi yum mai thaki June 13 ta maring naga ama kaptuna hatki September 5 da KRA gi mioi singna naga singdagi lona yadaba mawongda tax komki September 13 ta KNF ki mioi ni haizaba karana naga luchingbada nomoina kapna bahotnaki haukiba January 13 da kanglada maitegi lengak pairiba singna arabai tengol gi makhada wasak loba asina lengak asi Manipur pumbagi ni haiba yararoi makoigi lengak amadi power asi tampak amadi maitei puruk haktadagi henba ngamdre hainasu cherola sida palli loinana maitegi lenga amadi center na thamapan suraklaba irang asi loisenba ngamdriba asigi marab Manipur miyamda khanganpham thoi hainasu palli Security force in irang tholakpa yaba chingamasung tamgi mafam singda search operation chathakre haina police tegi thadorakpa cherolamana palli operation aduda Kangpopi district tegi ngarang magazine yaungna M16 rifle lama magazine yaungna 9mm pistol ama 36 hand grenade ani 9mm round gi nongmai maru mapan fagat pangamkhre loinana National Highway 37 amadi National Highway 2 da security gi akanba checksin thoranga loinana pot puba gari chaniga manga amadi chaniga kunthra mari pusilakre hairi Manipur gi border town Moreda Thawai Kubak ta haptuna Manipur gi ngamkhai ngaktuna mathau tawriba special commando team na hauzik Moreda awaba kaya khangli makoi gi awaba da sumatagi lupa kun piba posak amatang oirabasu miyamna mateng pangbiraklagadi makoi da achoba thongna oigani haiba commando personnel amagi video viral ama social media da chalakpadagi like minded group LMG Manipur gi executive council na kupna khanaraba matungda LMG gi member sing amadi group asibu nungsibiduna tengbang lakpa senpham dagi ngarang khabisoi gi 7MR complex laiba special commando gi headquarter da chatuna lupa lising yankhai tengbang duna Moreda leiba kidamak mathau tawduna laiba special commando team bu pukning thawgat khrei ngarang gi tengbang sel adu hauzik Moreda mathau tawduna laiba special commando gi SPTS Krishna Tombiga pau faungna ba matungda special commando gi headquarter da mathau tawduna laiba personnel singda khutsin Senglaba Kanglagi Sanathongda minute ani leptuna Moreda mathau tawriba amadi atai mafam kayada Manipur gi ngamkhai ngagliba miyoising asoi angam yauhan biganu amadi lal asige waroisin athubada purakpa oirasanu haina LMG gi thongmi singna thongni jaraba matung ngarangi tengbang khongjat adu group asige chief advisor 𝐶𝐤𝐰𝐬 samjaina luchingduna satki khongjat aduda group asige advisory board member Asem Kennedy secretary 𝐁𝐄𝐰𝐬 publicity secretary Rakesh Naurem su saruk yaki khongjat aduga mari leina secretary 𝐁𝐄𝐰𝐬 na phongdokibada state force kaya hauzik Moreda mathau tawduna ima laiba ngakli makoida sel gi awat pa leite adubu international boundary amasu oidiba Moreda ima laiba ngakliba special commando team amadi atai force sing asigi pukning wakal sonta handanaba LMG gi member singna angam ba khaigat naduna makoi bu pukning thagot chabu oina ngarang lupa lising yankhai asi tengbang zabani haiki ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯀꯪꯂꯥꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯂꯦꯞꯆꯔꯒ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯦ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯑꯗꯨꯒ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯏꯕ ꯀꯃꯥꯟꯗꯣ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯒꯤ ꯑꯇꯩ ꯁꯦꯀꯨꯔꯤꯇꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯦ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯗꯅꯕ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅꯕ ꯈꯣꯡꯂꯧ ꯄꯨꯔꯧꯗꯅꯕ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯀꯌꯥ ꯃꯣꯔꯦꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯁꯣꯟꯗꯅ ꯃꯈꯣꯏꯗ ꯄꯩꯁꯥ ꯋꯥꯠꯇꯦꯀꯣ ꯃꯔꯝꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯉꯥꯛꯇꯅꯤ ꯄꯩꯁꯥ ꯋꯥꯠꯇꯦ ꯔꯁꯟ ꯃꯅꯤ ꯄꯤꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯂꯥꯟ ꯇꯧꯔꯤꯉꯩꯗꯗꯤ ꯐꯣꯟ ꯇꯧꯔꯒ ꯄꯪꯍꯟꯗ ꯍꯪꯕ ꯂꯣꯏꯔꯀꯥꯟꯗꯅ ꯁꯨꯞꯅꯒꯤ ꯋꯥꯍꯩ ꯐꯖꯕ ꯑꯃ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯍꯥꯏꯕꯤꯔꯛꯇꯕꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯅ ꯈꯟꯅꯖꯔꯒ
अथुब मतमदा लिसिंग यांखै अखोई मना मसिंग तोरबसु कैनोम तोरबसु चाजनबगीदमक्ता असिगी खोंचद असे लाक्चबनी तेंगबांग अदुदा अपेनबा पोकलदुना खाबिसोइगे स्पेशल कमांडो हेडक्वार्टर लेरिबा पर्सनल अमना फोंगदोखिबदा हाउकिबा चहीगी मे अहुमदगी मोरेदा अवाबा कया खांगदुना लेरिबा अखोगी पर्सनल सिंगे अवाबा उबिरदुना फेब्रुआरी तांग अनि असिदा स्पेशल कमांडो गी एसपी कृष्ण तुंबिगा पाउ फाउंडरबा मतुंगदा लाइक माइंडेड ग्रुप एलएमजी मणिपुर गी टीम अमा खाबिसोइगी हेडक्वार्टर दा लाक्पिदुना लुपा लिसिंग यांखै तेंगबांग बिरकपासी गिदमक एलएमजी बु थागतचरी इमा लेबा कंदबा यादे हाइदुना मयाम लेंबिरकलगा असुमना मतेंग पांगबिरकलिबा लुपा लिसिंग यांखै असि अथुबा मतमदा मोरेदा मथौ तौरिबा स्पेशल कमांडो टीम दा यौहनजख्रगनी एलएमजी ना मखाताना चिंखोंग चिंगयादा अवाना खांगदुना इमा लेबा ngakliba mayamdasu makhatana mateng pangba ngamba oibiu haina phongdoki मोरेदा लेरिबा होय एसपी सारना लीड तौरगा लेजरिबा मयाम जिगी अवाना तारबा नहानदगी मेगी डेट 3 दगी हौरकबा 2023 गे सिदैना ngasi पावबा अखोय स्पेशल कमांडो ना अवाबा मयाम टेस्ट तौनरगा हजि पाव लागली सी अवाबा जे मयामना उबिरगा एलएमजी गी माइकैदगी अखोयगी स्पेशल कमांडो गी अवाबा जे खरा मखैदंग मतेंग पांगजगे हाइदुना ngasi खबै सोयदा लेरिबा केमजिदा लापिरगा लुपा लिसिंग यांखै डोनेट तौबिरकबिदंगता हाइनिंगाय लेतना थागचरी पुमिंगजु आम नुसिजै सुमाइना मयाम हिमालयबा की कंदबा यादे हारगा मयाम लिंबिरागा सुमाइना लापिबगिदंगता Manipur Youth Cultural Organization MYCO Purompa Thawan Thaba Lekaina Manipur State AIDS Control Society ki meeting makhada Thobal amadi Kakching District ki relief camp sing amadi educational institution singda January 2020 gi Park Sana Chatharakpa awareness program ngarang loisinkhre HIV AIDS Prevention and Protection Act 2017 gi makhada Ombudsman na stigma and discrimination tawasi tera panghanba yai haiba mayek sengna taki program asida district support team na mapungfana mateng pangki Haukiba chahigi me ahumdagi Manipurda chinkuki narco terrorist singna maitai singda atamnana landarakpadagi idai pa iramdam asi kannabagi khulngagliba aikhoigi naha kyagi punsi khangu thakta laikhidraba naha sing asi ayambana lairaba nongmagi suraga chajaba micham miyam ngaktani chingkhong chingya da khulngagliba idaipa iramdamgi damak thawai pamuba laitana lanthengnariba aikhoigi naha sing asigi punsi laingak na ngakpi senbibaga loinana haujik thokliba lan asigi waroisin athubada purakna bahotna biu natragadi lamdam asida lairabana laihaidraba ina khunba singna khulingba lamdam ama soidana oheuragadra haina mipaiba pokle haina Like Minded Group LMG Manipur gi Publicity Secretary Rakesh Naurem na phongdokre wapam asi ngasi ayuk LMG Manipur na haukiba January 23 ta khamen lokta maitei singi khulngak liba naha singi acha athak amadi atai nomada changdraba yadraba potlam sing thiluraga halakpagi lambida laibak tiba accident ki thaudok amada khurai AC gi manung chana laiba Kangla Sifai awang laikai degi laikhidrabi lairen lakpam Bimola Devi chahi yankhai gi yumda chatuna lupa lising 15 tengbang bagi khongchat amada LMG की Publicity Secretary Rakesh Naurem na phongdokibani khongchat aduga mari leinana group asigi Publicity Secretary Rakesh Naurem na phongdokibada khulngakpa singi mateng pangba chaluraga halakpagi lambida laibak thiba thaudok amadagi laikhidrabi ima saklabi laren lakpam Bimola ge yumlai kere asisu onthokna phibam chadaba mawongda leiri me ahum dagi haurak leba lan asigi manungda mahakna maikai asimagi ima ibel kayaga ahing tumba chaba khangdana ima laipa ki damak kathokuna laikhidrabi ima saklabi Bimolagi laihuriba machanupa ani gi damak khalaga Manipurda laibiriba mairapaibi ima ibel singna sumatagi lupa amamam dang oirabasu lupa tara dang oirabasu mateng pangsinduna mahak laikhidaba matamda imung asida thengna hauriba awaba asida kharadang oirabasu saruk yaminasi mahaki imung manungini haibada Ladiba yum asinatana atopa low inkol amata laite hingbada ka hena waraba imung asigi achoba thogai purambi ima saklabi asigi lana tharomda mateng kharadang oirabasu oinana ba haiduna LMG Manipurna lupa lising 15 siteng bangjabani haina phongdokhi Like Minded Group LMG Manipur na lamdam sigi awana taraba kahena khudong chadraba ana yaurakpa layeng bangamdraba lambi gi khudong thiba yum mai sakpa tongan ba thodokya na maraibak thiaura imung sida leptana mateng panglakpagi saruk amoina ngasi si teima laiwakhrabi miyam gi maira paibi ima gi mingthol phanglabi Bimola gi ma ke lana thoramda khajikdang mateng oina naba haidana lupa lising 15 khaktang LMG gi members na pikhat pirakpa aduga janen fund gi khara hapsin jarakanda lupa lising 15 gi mateng si ekhoi ma ke mumang da sinaba lakchabane
यामना नुंगाइत्रिबदी लैखिद्रबी मियामगी इमा बिमोला माकी युमसी युमफमसी नतना माकी लौ उननब लौ लैतबा अतोप्पा आदि हिंगननबगी दमक इंखोल चाउन लैदना मना मसिंग थादना हिंगननबगी लंबी अदुगुंबा अमता लैतबा अदुगुंबा युम अमखकने यामना मियामगी दमकता लैपाकी दमकता थौना फनदुम मे हुंगी थौदोक्सिदगी लेप्तना दुम यावबिरक युमगी चाना थंगननबगी अवारपा लैरबौदा लैबाकीनेना खल्लगदी चेन चोंदा लाकपा अदुगुंबा इतै ममखकने इमा अमखक Howzip Pau Gimarakana Atenu Breakama Lominasi. Introducing a newbie challenge at SS Career Solution. Admission open for Sunday and daily classes. In this program, you will be able to be a powerful communicator, speak with tonality, gather pleasing personality, enhance your beauty and lifestyle. Sense of oneness and helping behaviors, develop etiquettes, learn cleanliness and hygiene culture, art and craft as hobby, and culinary skills. Limited seats, so grab the opportunity. We also provide a specialized classes on main topic like vocabularies, voice and accent, intonation, and grammar. For more details, contact SS Career Solution, 2nd floor, Gypsy Building, More Market, Pauna Bazaar, Imphal. For more information, kindly do call us at 762-896-0947. Mega Minds Coaching Institute for competitive exams. Endorsed and guided by successful IAS, MCS and bankers. ZFC General Foundation course for SSC, banking, UPSC and MPSC. Now at Thoba. Mega Minds, empowering the aspirants. Welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education Board in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Breaking Matunda Mayam Butaram Okchuri. Sahi Sida Kuki Singi Lansana, Manipur Gilopum Kia Lopan by Yakidre, Mapungwina, Langi Achoba Mapama Oriba, Bisnupur Maike, High Canal Mataki Lofum Sing Lopan by Yakide, Langana Security Piduna Low Unaba Hotnarabasu Ayamba Mai Pakide, Maramaduna, Lopan by Yakidraba, Lofum Singi Sel Natraga, Popina Batorang Tobiro Aduna Tradi, Equatora Hen by Yauri Haina, Mipairabi, Imasingna Fongdorakli. Amaromda Tinungi Maikaidegisu Hauzik Lansina Mang Takan Kraba Yum Kai Sing Sanaba Low Udaba Singi Senpam Sing Pito Piduna Chingtam Nungsi Sanana Hanagum Lainaba Torang Tuna Tobina Bafongdorakli Hauzik Mapu Pandaba Laibak Amagumna Chingna Moigini Tamna Equigini Haina Kangkong Chai Bamagum Laidiba Si Langak Mapule Haibakangan Biduna Chingtam Nungsi Sanana Laina Basinbi Haina Wakadlakli Sagadaba Ching Sule Silatre, Sakana Ching Sir Manga Pibase, Asina de Koi, Mipungudima, Sara Henbagi timing ado, Yawa Eva Huji, Aduna Huji, Low Hana, Udabagi compensation and Kara, Bibi Nena Saka, the Gilok, to give a do so the Bawa compensation amta, Yawidake. Nasiba Wada Tama and Suraba, Akogi, Land, Asida, Sakana, Landit, Tenabini, Ima Mera, Ibising, Yawigan, Haraga, Nakoina, Karamba Sakana, Novaland, Tenadise. Ako sunungan na tumning eba. Ako na hudi marap abi ako na tuom da taraga di lambi da sorok ta kuki na wai sai roi dro. Singdom khana se na ta ulai sigi aije leba wa ta di pai pusin na masak ta on ta ure ta ko do loire ujikti singdom gi sinari bananari ba mayam se sigi pasa nung sa pitho piro adegi jung kai sabiro adegi lam tu sitriba mayam sigi lo sing uboya da sing sigi pasa pibiro mapi mapa sing oi sing na ujikti kanana mapu orim no kanana Nintawori Kanana Manai or Nodo Mapugi Mapu Maktam Sa Hujiki, Mapuju Masakambiro Jiki. I don't know Jiki in the Tana Pamina Jacoyam, the Singam, Jena Samina Zeraga, Akoyam, never told Zuzi. Koji Manipuji the Ujito River Mayams, Awavatar, River Mayam, Masikanam, Tana, Masigna, Kusum, dressing High Moigin night, High Moigin night. I don't see Mapi Mapa, River Mayam, the ticket Piraga Mapu, Malevang, Nedo Kangan Biraga, in the Tana Panjagi, as you.
Manipurda mamang chehigi me ahumdagi haurakiba kuki narco terroristing gi lana maram oiraga maitei kya gi thawai mangkhre amadi yum lising kya mai thadok piduna mangan batan natana leizaba lantum pumba loina tumna mangkhre piba masida state amadi India lengakna masana maromdom hingzana ba piba makhal khuding maki loan gi sendoi amata lobi ganu loinana senmit loan gi pibam aduki matik sotharaba lamda masigi miyoi khuding maki income tax su kokpina ba maitai tribe union maitai pangan welfare organization amadi awang sengma advanced women society na apel Torakli. Ngarang ayo kay sampat laimizam lekay da laiba community hall da organization ahong gi mihut sing na sinduna satakiba wakat mifam aduda maitai tribe union gi secretary administration mutum churamani na hai ki bada thokli ba lana sina maram oiraga bank ki khuthang dagi loan laururaba vehicle loan MSME gi manung channa startup loan housing loan agriculture loan education loan brickfield ki stone crusher amadi poultry farm na chingba entrepreneur khuding makna bank ki loan gi sentoi interest amata pithok pangamna dre hingna ba hona jariba mioi kya lalon itik tawbasu ngamdre masina maram oiraga entrepreneur amadi business tawriba kaya gi lupa crore kaya mangle luraba tanpham asida bank ki maikai degi loan toina thaujelakpada natana collateral guarantees oina thamluba inkol amadi lawgi pata mortgage tawragani haina ki hanlakpa kaya asina mioi kaya wakal phathaba ngamdabagi mathakta aruba tanpham amada leire haiki lan thokliba mafamda sendoi lawba amadi tax khongatpa chatnade haiba asi lengakna khangbidabagum tawre lamdam asida leiriba state amadi central government employee khuding maktagi income tax lawdana senmit loan gi chaitheng fanglaba lamdam asida mangkhraba manipur gi saktam amuk nawhongnana semgatnaba hotnabi haina su phongdokhi Tasing-tasing na loan kanda non-performing asset na targa leiraba mayam leiri masikari no harkanda for example dukan phamni haidana shop business ki loan lawjarupa bank gi mobile phone gi dukan nama hangi haidana lemkhong simangda hanguba kuki singna loina poche ju huran gi ba mayum makai su mai tha gi ba Churachandpur da loan lawruba mayam ama masigumba singse bank ki kangbu singna ding halate loan singu haina thokjalakpa mayum dam relief da leiriba mi singna chabam thapam khangdaba imung manungda tangdu da ta da phibam mama lakpa masi phawbu gi thakani passenger gari loan lawrurga mayum da targa leiba passenger sen da yadaba sigumba mayam singa se masi aikoina loan gi interest se within this crisis leiringai manung sidi magi loan gi interest du kopi hu haibasima banki kangbu singda aduga loan lawruriba aduma mafam singdu da akoina apil ama tawjari ani subada bank loan lawba natraga mana loan ama lawba haibase magi maturity matam mama inaramgani haiba matam se masi sahi ama natraga ani crisis di manung si crisis na solve tawgirba normal si lakri bhawdi madugi ahenba matam do magi maturity period si matam sangtuk ki haibasima Hazero bida maroiba paumuhana bizari. Chief Minister N. Birenga Union Home Minister Amit Shah ga unaduna Manipur gi matangda wari sanakre Government of India na maru oiba warep khara lawraklagani hairi. India gi aranba policy amadi strategy kyana Manipur bo amamba khunayama ohele haina Kokomi gi coordinator Somarendra phongdokre. Mamangdagi asoiba sing semdoktuna laklamlabadi ngasigi awaba phibam asi mayoknaram loidabani haina mehsor thaunaujamna phongdokre. Amadi Puya mai thaki bagi chaniga maudra mangarak suba ningsing kumon thoram senglaba laifamlen kangla utra mamangda laison tinson ga loinana jamna pangthokre. Masih notice window na sandok jaba namidangi Manipuri pau matang ngasel lojere meeting tabiri besing bu amuka hana kurumjare.